Hello mayam, channel sin ahanba maktada tabiriba singbu ikoknuna khurumjari. CHAYOL gi oiba Rashi Phal da August ki date 4 dagina August ki date 10 phawbagi oiba Haptagi oiba Rashi Phal. Ahanba Rashi asidi Mes Rashi. CHAYOL asi adongi honajaman amadi humang mamal lemna mangloi. Taubatabu wakhal budi ani changna lepminnaba phireti lobiyo. Mahiroi oinasu budi loksing thokpa CHAYOL ni. Taubatabu competition thengnabada kharadi sekshinba mathau tai. Lairik iba amadi phongba kanagani adubu langphai chatpati kaya kanaroi. Loinana haksangi oinasu saba thakpa khara section biyo. Mathangi anisuba rashi asina Brisha Rashi. CHAYOL si laibok mapa sumgani ishagi pukning wakhal nungai gani marup mapang mapija singna nungai na loina tinagani haksang nungai gani lamtu koining gani yengnaba maithiba piba ngamgani ishagi aningba amadi apamba thungba ngamgani senthok lambi hengatkani isininaw amadi marup mapang singdagi mateng phangani Samaj ki thabak taubada mai pakani aru ahen gi pot sei lepsinba ngamgani mathangi ahumsu rashi asina Mithun Rashi. CHAYOL asi yekna tingkhang leiroi pukning wakhal gi langtakna basu kokani ishagi income hengatkani saba thakpa watloi ahaw athum saba phangani sarkar gi thabak taubada mai pakani yumda mari mata sing koirakani anouba thabak tauram paikhatpada mai pakani miyamna adumbu hena pamnagani imung manung ingna sikna laiminagani adumakpo CHAYOL sida lam tuna singbati lepsin bigano mathangi rashi asina Karkat Rashi. CHAYOL asidi adom nungaina pothaba phangani awangba thaki miyoi singa khusamnagani laibak mapa sumgani ishagi honajaman soidana phangba ngamgani mahiroi singsu masa masagi mahi masingda sauna mai pakani ishana tauruba thabakta mai pakpagi sang wangna lei ishai nongmaida thawai yauba singsu sei kagadaba matamni mitopnasu adongi mateng pangbigani senthok lambi marang kaigani mathangi rashi asina Singha Rashi. CHAYOL asi lamtu lepa amadi ngagi phamna singba tawba paknadi atai karba tawba singdi mai pakani mahiroi singsu masagi mathauda pukning changani ithak thongba ahal laman amadi achawa sangtinaba kanagani sarkar gi thabak thibada mai pakani sanaroi singsu mingchat phangani ishagi senthok lambi matik sana leigani oja guru singi thaujal phangani mathangi rashi asina Kaina Rashi. CHAYOL asidi adongi oinadi hotpu honarbadi mai pau haiba CHAYOL ni senthok lambi marang kaigani lamtugi karbar tawbu sing hena sawkhatkani itininaw singi matengdagi kanaba phangani ishana tawriba simpham aduda thak wangkhatkani loinana sinphamgi kanabasu matik chana phangba ngamgani angam athau singa tinagani ishagi mingchat hengatkani mathangi rashi asina Tula Rashi. CHAYOL asi maruoiba thabak kharada mai pakani ishagi lanthum hengatpa amadi minasu ikai khumnagadaba matangni nungai yaifana pangani office ki thabakta mai pakani ishagi income phajana leigani soi satpa miyoi singa loina tinagani thabak tawbada wakhal nungaina tawba ngamgani adumakpu lambi chatpada yariba makhai section biyu khudong thiba thoo haiba phal lei haksang su kaya nungai roi mathangi rashi asina Brisha Rashi. CHAYOL asidi ishagi pukningi arepana lamjingduna khudong thiba amadi ayer apan kaya namkhairaga punsi khongsatta mai pakna khong thangba ngamgadori thoidongna lanthonggi awatpa kaya leiroi pukning wakhal santi phangani ishana ishabusu thajaba matangni marup mapang singa pau ningthina phaunagani adumapu sarkar gi thabak thibada sarak sahing kharan naigani mathangi
Rashi asina Danu Chayol asidi Ishana honajribasing mai pakpagi phal sauna lei laibak mapa su sumgani haksangi oinasu ana ayek leiroi lanthum sanglakani ishagi wakhal mapa sumgani adumapu marak marakta pukning wakhal sarangnaba amadi tumpham safam khangdaba matang yaurakani imung manungsu sakri thangnaduna amana haiba amana tanadabagi phibam lei loinana mifata singdagi su khara chekshinbiyu mathangi Rashi asina Makar Rashi Chayol asidi ishagi budi loksing amadi ishagi humang mamalna langam phiran thetkadaba matangni maram asina thabak ama tawbada wakhal phajana thadaraga tawbiyu sanabungda chinsangda labukta ishagi honafam thokba amadi tawfam thokpadu adumak honabiyu wakhal loksing thokani mahiroi singsu ishada hena hainingba honaningbagi wakhalon pokadaba matangni senthok lambi marang kaigani mathangi Rashi asina Kumba Chayol asi thabak phangriba singna hena khudong saba phanggadaba Chayol ama oiri ishagi sinphanggidamak honaba yaba khudimak ninghangnadana honabiyu loinana pham paibiriba singsu ishagi pham adudagi hena haigatlu haiba tanjani mi tinabasu nungaigani khanghaudana chauba senpham phangu haibasu lei ithak thongba singi suggestion lawbiyu lau singugi thabak tawba singsu kanagani mathangi Rashi asina Min Rashi Chayol asi adom hiram kharada bera sakri khara thingnagadori khudong thiba amadagi samnada laibak phaba haibadu oigani akhang ahi singda ishagi mapok puba thawan misang natraga ishagi Rashi khurumhanbada thoidongna kanagani nangphai chatuna sel tanbagi thabakta ka hena kanaba phangba ngamloi mi tinabada hai singna tinabiyu mi tinabada hairabati kanaba khudong saba phanggadaba Chayolni